mayambu ahanamuktada warina chunggi maiketigi iko nona taram nuksiri hauji amuk tabirasi aikoina pujarakpa warida mahaygi phuriki kuntrani thoi suba tangka ngasigi tangka asidana warisina amuk kari kamdori habado mayam punamakna wari asi punna taminarasi tabirasi mahaygi phuriki kuntrani thoi suba tangka ngarangi tangka adugi makha chatharak matamdani heloi labana nanau kungidamukta mateng pangi nakal lamadana tamani ke chubi amadi tangten makhoi uhum amani lairembi ki saktam lori binu piduna masig lalasi thoktanaba karakan haiki adubi yakide asumna nakpak tanabadagi heloi labani yamna shauna makhoi uhumda nakhoi uhumgi nong tanja malakani matam madu ngayu haduna yamna shauna haramlaga hojikti heloi lab amadi nanakuku makhoi ani makhut samladuna shongboi paiboi tawduna chakhirami masigi mikup asida ahum masini yamna hingori aduga lairembigi saktam loribi tangtengi masanupidi mana khanjaram khudi masing asi kaire haduna thawai yamnu ngaikide tuminna masi yamduno thakirami napal kabdu kari haruni kesubi tangten chap mane asumna ani esna chakhiba matam asida tangten hairari he chaning chasinu karimta mawalaude ekhoi ga hana pulapusanate is usittaba katawine masi amuktang talaga naisira haduna pictru pikraba tangmakta tenma tangtena wangangli matam masida kisubina he nanakta leira phawada thabak pangthokpa ngamdaba nangna chakraba matungda tungda wajaw ngangliba tawnu ani se araibadnate ekhoi ni hekta tarai maithiba biba ngamoine tamani su kejubi gi mateng pakchile chumi ekhoi ni hekta ni se tarai maithiba biba ngamoi asuna haina ringai nupi edo mafum judagi makhirami tangtena magi maithong si onthok tuni yelak matamda nupi du liramdabani egi nupi de haduna tangtena kuin yele nupi edo mafum asida leiba tanbadagi makhoi ahumgi mataw asibu yeningdabadagi mafum asidagi mangkhibani tangten kisubi tamani makhoi ahumna koiko koi tangtena ibungi ibema haduna toina tune kawi adubu takidre kisubina kaurunu yare ngasaina khamdokpadi yade nangsu koptani kopliba ngamsu ngamoidabada hekta ngamdabu sadana kisubigi wadu tabat tangtena nangdi ngamra ba is waidana koktana haiba aduga kokta chapan mina chapan manatra haduna anise mari motori tamanina yare to mafum ase umangni nong tarambagi mafum ase yamna chutle khul simaksu ekhoina lakpusu nate law ekhoi se kadai tanom len matawsi law halasi law haduna ahum ase hannab sem chari makhoina sum lakam matam sida tangten pen debadagi wa yamna ngangi ya kaya da hina ekhoi matam mangalibni yingune ichan nupi gi saktam loduna ichan nupi shaduna aigi yumda mana leiba is kana no khangdaba singasi thingnanaba punnanabni kaina harani khangani yum hek yoba ichan nupi shadbu laido makhuni chapki yong kawgi yong haduna penje dabadagi pictru pikrama na wangangi kechubina haunu laini ko laida haunu nangna napal kaduna wangali se amuk throklaga nabani mulan torabadi aidi karimati yauroi aidi karimata mateng paungloi mana net kiba matamda nangse pumpak pakadi khangdrine he tangten nangna mi usittabase usitte nasadu han yingo napal kagano nangi mateng pangnaba nangi thabak tawnaba honabada aise pungkop kolabani sam khajiktangi horamani aise koksina waimandana samsu amate yawdabani idawmani aigi saksibu taibang mi amana hekta uba matamda mi mande shawai kariwai tawe harsibu asengba aisibu mi mandabra amukti yungune asumna haraga kechubigi fajakraba maga saktam asina nokphet tawna tamani diengi tamani di magi sakpham magi mong asi uba matam sida nokpa thingma ngamdre mana fajana hai faje nangonda genba kana su leite umang asida ikhoise oiroidaba yam ngangne law halasi law kadaida hangadabano kadaida legadabano habado akhoi khanasi law tangtendi
ꯑꯗꯨꯝ ꯅꯥꯄꯜ ꯀꯥꯖꯕꯅꯤꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯃꯛꯇꯗ ꯈꯔ ꯊꯕꯛ ꯇꯧꯁꯤ ꯈꯔ ꯅꯩꯁꯤ ꯀꯥ ꯍꯥꯏꯗꯨꯅ ꯋꯥ ꯉꯥꯡꯉꯤ ꯑꯗꯨꯕꯨ ꯇꯥꯃꯅꯤꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯃꯈꯣꯏꯒꯤ ꯂꯝꯗ ꯑꯣꯏꯅ ꯍꯜꯂꯁꯤ ꯇꯧꯒꯗꯕ ꯊꯕꯛ ꯌꯥꯝꯅ ꯌꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯇꯥꯡꯇꯦꯟ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯇꯥꯃꯅꯤ ꯑꯃꯗꯤ ꯀꯦꯆꯨꯕꯤꯅ ꯉꯔꯪ ꯉꯪꯗꯨꯅ ꯑꯗꯨꯅ ꯐꯔꯅꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯎꯅꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ ꯑꯗꯨ ꯑꯣꯏꯅ ꯇꯧꯔꯁꯤ ꯍꯥꯏꯅꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯇꯥꯡꯇꯦꯟꯅ ꯐꯅ ꯌꯥꯗ꯭ꯔꯕꯁꯨ ꯑꯅꯤ ꯑꯗꯨꯅ ꯉꯔꯪ ꯉꯪꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗ ꯑꯣꯏꯅ ꯍꯟꯕꯗ ꯇꯥꯔꯦ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯇꯥꯡꯇꯦꯟꯅ ꯈꯨꯇꯨꯝ ꯁꯤꯡꯂꯝꯃꯤ ꯑꯅꯤꯗꯣ ꯑꯃꯨꯛꯇꯪꯗꯤ ꯊꯦꯡꯅꯕ ꯌꯥꯏꯗꯅ ꯊꯦꯡꯅꯕ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯅ ꯀꯔꯤ ꯊꯕꯛ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦ ꯍꯥꯏꯔꯝꯂꯒ ꯑꯍꯨꯝ ꯑꯁꯦ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯃꯥꯏꯀꯩ ꯇꯝꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤ ꯑꯁꯣꯝꯗ ꯅꯝꯕ ꯀꯔꯤ ꯀꯝꯗꯧꯔꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕꯅꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯋꯥꯈꯜ ꯄꯨꯛꯆꯦꯜ ꯑꯃꯠꯇ ꯈꯪꯅꯕ ꯅꯠꯇꯦ ꯀꯨꯡꯀꯨꯡ ꯑꯃꯗꯤ ꯍꯦꯂꯣꯏ ꯂꯥꯕ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯆꯣꯡꯗꯨꯅ ꯂꯥꯛꯄꯁꯤꯅ ꯀꯨꯡꯀꯨꯡꯅ ꯃꯥꯒꯤ ꯃꯃꯥ ꯑꯃꯗꯤ ꯁꯥꯃꯨꯒꯤ ꯂꯩꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯁꯤ ꯍꯥꯏꯔꯝꯃꯤ ꯍꯦꯂꯣꯏ ꯂꯥꯕꯁꯨ ꯍꯥꯏꯔꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯌꯥꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯃꯥꯟꯅꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯑꯝꯃꯤ ꯀꯨꯡꯀꯨꯡꯒꯤ ꯃꯃꯥꯟꯅꯕ ꯃꯩꯅꯣꯅ ꯃꯃꯥ ꯑꯃꯗꯤ ꯁꯥꯃꯨꯕꯨ ꯁꯦꯟꯅꯕꯒꯤ ꯊꯕꯛꯁꯤꯡ ꯃꯥꯅ ꯂꯣꯏꯅ ꯇꯧꯏ ꯑꯁꯨꯝꯅ ꯃꯐꯝ ꯑꯁꯤ ꯌꯧꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯐꯪꯂꯦ ꯁꯥꯃꯨꯗꯤ ꯃꯥꯒꯤ ꯃꯁꯥꯁꯤ ꯈꯔ ꯍꯦꯟꯅ ꯁꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯍꯦꯂꯣꯏ ꯂꯥꯕ ꯌꯥꯎꯕꯒꯤꯗ ꯈꯪꯗꯦ ꯃꯥꯒꯤ ꯃꯁꯥ ꯁꯣꯛꯄꯗꯨꯅ ꯂꯦꯡ ꯑꯣꯠꯄꯗ ꯐꯅꯌꯥꯝꯅ ꯋꯥꯈꯤꯕ ꯁꯥꯃꯨꯁꯦ ꯍꯦꯂꯣꯏ ꯂꯥꯕ ꯑꯃꯗꯤ ꯀꯨꯡꯀꯨꯡꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯟꯅ ꯆꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯂꯦꯡ ꯑꯣꯠꯄꯗ ꯉꯝꯕꯒꯨꯝ ꯇꯧꯈꯤ ꯍꯦꯂꯣꯏ ꯂꯥꯕꯒꯤ ꯃꯁꯛꯇꯤ ꯂꯩꯔꯤꯕ ꯇꯥꯏꯕꯪ ꯃꯤ ꯑꯇꯩ ꯀꯅꯥꯃꯠꯇꯅ ꯃꯐꯝ ꯑꯁꯤꯗ ꯎꯕ ꯉꯝꯗꯦ ꯀꯨꯡꯀꯨꯡꯅꯗꯤ ꯃꯥꯕꯨ ꯎꯔꯦ ꯍꯦꯂꯣꯏ ꯂꯥꯕꯅꯁꯨ ꯃꯥꯒꯤ ꯃꯁꯛ ꯑꯁꯦ ꯎꯍꯟꯗꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤ ꯂꯦꯡꯕꯗ ꯌꯥꯝꯅ ꯋꯥꯔꯕ ꯃꯩ ꯆꯥꯛꯄꯗ ꯌꯥꯎꯈꯤꯕ ꯁꯥꯃꯨꯅ ꯃꯥꯒꯤ ꯃꯁꯥ ꯑꯁꯤ ꯂꯦꯡ ꯑꯣꯠꯄ ꯉꯝꯂꯛꯄ ꯃꯇꯧ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ ꯀꯨꯡꯀꯨꯡꯗꯤ ꯇꯥ ꯁꯥꯃꯨ ꯅꯪꯕꯨ ꯂꯦꯡꯕ ꯉꯝꯂꯕꯣ ꯂꯦꯡꯕ ꯉꯝꯂꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯉꯤ ꯁꯥꯃꯨꯁꯦ ꯃꯁꯥꯁꯨ ꯂꯦꯡ ꯑꯣꯠꯄ ꯉꯝꯂꯦ ꯋꯥ ꯉꯥꯡꯕꯗꯁꯨ ꯐꯖꯅ ꯉꯥꯡꯕ ꯉꯝꯂꯝꯃꯤ ꯀꯨꯡꯀꯨꯡ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯉꯛꯄ ꯑꯃꯗꯤ ꯍꯔꯥꯎꯕꯅꯁꯨ ꯀꯩꯅꯣꯝꯃ ꯊꯣꯛꯈꯤ ꯁꯥꯃꯨꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯁꯥꯃꯨ ꯑꯁꯨꯝꯅ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯄꯥꯎ ꯇꯥꯕ ꯅꯠꯇ꯭ꯔꯦ ꯍꯦꯂꯣꯏ ꯂꯥꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯦ ꯍꯥꯟꯅꯁꯨ ꯃꯥꯅ ꯂꯥꯛꯈꯤꯕꯁꯨ ꯅꯠꯇꯦ ꯎꯈꯤꯕꯁꯨ ꯅꯠꯇꯦ ꯈꯟꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯁꯥꯟꯅꯔꯝꯃꯤ ꯑꯁꯣꯝ ꯅꯥꯀꯜ ꯑꯃꯗ ꯍꯦꯂꯣꯏ ꯂꯥꯕꯅ ꯑꯁꯨꯝ ꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯃꯤ ꯑꯅꯥꯕꯒꯤ ꯁꯦꯕꯥ ꯇꯧꯕ ꯂꯥꯛꯈꯤꯕ ꯅꯨꯄꯤ ꯑꯃ ꯃꯥꯒꯤ ꯃꯆꯥ ꯄꯨꯔꯛꯏ ꯃꯆꯥ ꯑꯁꯤ ꯆꯍꯤ 5-6 ꯆꯪꯂꯦ ꯃꯈꯨꯠꯇ ꯕꯣꯜ ꯃꯆꯥ ꯑꯃ ꯄꯥꯏꯔꯦ ꯃꯁꯤꯒꯤ ꯕꯣꯜ ꯑꯁꯤ ꯄꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡ ꯑꯗꯨꯒꯤ ꯂꯝꯕꯤ ꯆꯠꯐꯝ ꯑꯁꯣꯝ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯕꯣꯜ ꯑꯁꯤ ꯀꯥꯎꯕꯣꯏ ꯂꯪꯕꯣꯏ ꯑꯗꯨꯝ ꯁꯥꯟꯅꯔꯝꯃꯤ ꯃꯅꯥꯛꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯁꯣꯝ ꯅꯥꯀꯟꯗ ꯐꯛꯂꯥꯡ ꯂꯩꯔꯤꯕ ꯐꯛꯂꯥꯡ ꯑꯗꯣꯝꯗ ꯃꯥꯅ ꯕꯣꯜꯁꯤ ꯂꯪꯁꯤꯜꯂꯤ ꯐꯛꯂꯥꯡꯗꯒꯤ ꯕꯣꯜꯁꯦ ꯊꯛꯇꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯑꯃꯨꯛꯁꯨ ꯕꯣꯜꯁꯤ ꯄꯥꯏꯗꯨꯅ ꯀꯥꯎꯕꯣꯏ ꯂꯪꯕꯣꯏ ꯇꯧꯏ ꯍꯦꯂꯣꯏ ꯂꯥꯕꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯥꯁꯦ ꯆꯪꯉꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯥꯅ ꯂꯪꯂꯛꯄ ꯀꯥꯎꯔꯛꯄ ꯕꯣꯜ ꯑꯁꯤ ꯍꯦꯂꯣꯏ ꯂꯥꯕꯗꯨꯅ ꯀꯥꯎꯊꯣꯔꯛꯏ ꯃꯥꯒꯤ ꯃꯁꯛꯇꯤ ꯎꯕ ꯅꯠꯇꯦ ꯍꯟꯖꯤꯟ ꯑꯗꯨꯝ ꯍꯦꯂꯣꯏ ꯂꯥꯕꯁꯤꯅ ꯃꯥꯅ ꯀꯥꯎꯔꯛꯄ ꯈꯨꯗꯤꯡꯒꯤ ꯕꯣꯜ ꯑꯁꯤ ꯑꯗꯨꯝ ꯂꯪꯊꯣꯔꯛꯏ ꯀꯥꯎꯊꯣꯔꯛꯏ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯃꯈꯛꯅꯤ ꯑꯅꯥꯕꯒꯤ ꯍꯤꯗꯥꯛ ꯀꯥꯞꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯐꯤꯡꯅ ꯆꯪꯂꯛꯄꯅꯤ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯗꯨꯅ ꯐꯛꯂꯥꯡꯂꯣꯝꯗ ꯃꯥꯅ ꯕꯣꯜꯁꯤ ꯂꯪꯁꯤꯟꯕ ꯕꯣꯜ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏ ꯃꯊꯛ ꯊꯣꯛꯂꯛꯄ ꯃꯇꯧ ꯑꯁꯤ ꯅꯔꯁ ꯅꯨꯄꯤꯗꯨ ꯆꯞꯂꯛꯇꯨꯅ ꯌꯦꯡꯉꯤ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯃꯝꯕ ꯃꯈꯩ ꯌꯥꯝꯅ ꯌꯦꯡꯂꯤ ꯑꯉꯥꯡ ꯑꯗꯨꯅ ꯀꯥꯎꯁꯤꯜꯂꯤꯕ ꯃꯥꯅ ꯂꯪꯁꯤꯟꯈꯤꯕꯗꯤ ꯁꯥꯐꯨ ꯀꯟꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯊꯛꯇꯣꯔꯛꯄꯗꯤ ꯌꯥꯝꯅ ꯁꯥꯐꯨ ꯀꯜꯂꯤ ꯐꯛꯂꯥꯡꯅ ꯊꯦꯡꯗꯕ ꯃꯇꯝꯗꯁꯨ ꯃꯤ ꯑꯃꯅ ꯃꯉꯣꯟꯗ ꯀꯥꯎꯁꯤꯜꯂꯛꯄꯒꯨꯝꯅ ꯑꯗꯨꯝ ꯎꯔꯤ ꯅꯨꯄꯤ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯂꯝꯕꯗꯒꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯥꯁꯦ ꯑꯀꯤꯕ ꯐꯥꯎꯔꯛꯏ ꯃꯁꯤꯗꯒꯤ ꯑꯀꯤꯕ ꯌꯥꯝꯅ ꯍꯦꯟꯈꯤꯕ ꯅꯔꯁ ꯅꯨꯄꯤ ꯑꯁꯤ ꯂꯩꯃꯥꯏꯗ ꯋꯥꯟꯊꯔꯒ ꯇꯥꯈꯤ ꯅꯨꯄꯤꯗꯨꯅ ꯑꯗꯨꯝꯅ ꯋꯥꯟꯊꯔꯒ ꯇꯥꯈꯤꯕꯗꯒꯤ ꯍꯦꯂꯣꯏ ꯂꯥꯕꯁꯤ ꯅꯨꯄꯤ ꯑꯃ ꯋꯥꯟꯊꯔꯒ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯕꯣꯜ ꯑꯗꯨ ꯀꯥꯎꯔꯝꯕꯗꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ ꯇꯨꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯦꯂꯣꯏ ꯂꯥꯕꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯎꯔꯝꯕ ꯇꯥꯔꯕꯗꯤ ꯑꯀꯤꯕ ꯑꯃꯗꯤ ꯑꯉꯛꯄ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯕ ꯌꯥꯏ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤꯁꯨ ꯅꯔꯁ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯝꯅ ꯐꯤꯡꯅ ꯂꯥꯛꯄ ꯇꯥꯟꯖꯥꯅꯤ ꯃꯈꯣꯏꯒꯤ ꯅꯔꯁ ꯁ꯭ꯇꯥꯐ ꯑꯃꯅ ꯑꯁꯨꯝꯅ ꯇꯥꯔꯒ ꯂꯩꯕꯁꯤ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯁꯨ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯐꯤꯡ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯅꯤ
ꯍꯦꯂꯣꯏ ꯂꯥꯕꯅꯁꯨ ꯇꯨꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯈꯤꯇꯪ ꯏꯟꯈꯠꯇꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯁꯤꯅ ꯉꯥꯛꯈꯠꯂꯒ ꯅꯨꯄꯤ ꯑꯁꯤ ꯂꯦꯡꯍꯜꯂꯛꯄ ꯇꯥꯟꯖꯥꯅꯤ꯫ ꯅꯨꯄꯤ ꯑꯃꯗꯨꯅ ꯃꯅꯥꯛ ꯑꯁꯤ ꯌꯧꯔꯛꯀꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯣꯡꯅ ꯇꯥꯔꯒ ꯇꯨꯝꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯍꯦꯂꯣꯏ ꯂꯥꯕꯗꯨꯅ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯁꯥ ꯇꯪꯈꯥꯏ ꯑꯃ ꯍꯧꯒꯠꯂꯛꯂꯒ ꯐꯝꯂꯒ ꯂꯩꯈꯤ꯫ ꯃꯤꯠꯇꯤ ꯄꯥꯡꯕ ꯅꯠꯇꯦ, ꯃꯁꯥꯗꯨ ꯐꯗꯥꯛ ꯐꯗꯥꯛ ꯇꯥꯔꯤꯕꯅꯤ꯫ ꯇꯨꯡꯗ ꯍꯦꯂꯣꯏ ꯂꯥꯕꯅ ꯉꯥꯛꯄꯒꯤꯅꯤ꯫ ꯑꯁꯨꯝꯅ ꯇꯥꯔꯝꯕ ꯅꯨꯄꯤ ꯑꯃꯅ ꯍꯧꯒꯠꯂꯛꯂꯒ ꯇꯪꯈꯥꯏ ꯑꯃ ꯐꯝꯂꯒ ꯂꯩꯈꯤꯕ ꯃꯇꯧ ꯑꯁꯤꯗ ꯑꯃ ꯅꯨꯄꯤꯗꯨ ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯥꯁꯤ ꯇꯨꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯃꯗꯁꯨ ꯇꯨꯈꯤꯕꯗꯒꯤ ꯍꯦꯂꯣꯏ ꯂꯥꯕꯁꯤꯅ ꯅꯨꯄꯤ ꯑꯃꯗꯁꯨ ꯆꯤꯡꯈꯠꯀꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯀꯤ ꯉꯥꯛꯂꯝꯕ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠꯇꯪ ꯊꯥꯗꯣꯛꯈꯤ꯫ ꯊꯥꯗꯣꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯅ ꯂꯣꯡꯅ ꯇꯥꯒꯦ ꯇꯧꯕꯗꯒꯤ ꯑꯃꯨꯛ ꯍꯦꯂꯣꯏ ꯂꯥꯕꯅ ꯉꯥꯛꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯗꯨꯗꯤ ꯇꯨꯖꯕꯒꯤ ꯋꯥꯅꯤ, ꯃꯥꯗꯤ ꯋꯥꯟꯊꯕ ꯅꯠꯇꯦ꯫ ꯃꯇꯧ ꯑꯁꯤ ꯌꯦꯡꯗꯨꯅ ꯁꯟ ꯁꯥꯅ ꯁꯥꯅ ꯃꯥꯁꯤ ꯆꯦꯟꯕ ꯍꯧꯏ꯫ ꯂꯥꯏ ꯊꯣꯛꯂꯦ ꯂꯥꯏ ꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯦꯟꯕ ꯍꯧꯕ ꯃꯇꯝꯅꯤ꯫ ꯃꯁꯤꯗꯒꯤ ꯊꯪꯅꯕꯗ ꯂꯩꯔꯝꯕ ꯑꯃꯁꯨ ꯀꯔꯤꯅꯣ ꯃꯔꯥꯡ ꯂꯥꯡꯉꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯑꯁꯤꯅ ꯐꯝꯂꯒ ꯃꯈꯣꯡ ꯑꯁꯤ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯃꯁꯥ ꯑꯁꯤ ꯐꯔꯥꯛ ꯇꯥꯔꯒ ꯃꯁꯝꯁꯨ ꯈꯔ ꯍꯥꯏꯊꯔꯒ ꯇꯥꯔꯤꯕ ꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗꯗꯤ ꯑꯇꯩ ꯂꯩꯔꯝꯕ ꯃꯤꯁꯤꯡꯁꯨ ꯄꯪꯀꯤꯗ ꯀꯤꯅꯈꯤ꯫ ꯑꯁꯤꯗꯤ ꯀꯔꯤ ꯃꯇꯧꯅꯣ? ꯑꯁꯤꯗꯤ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯉꯤ꯫ ꯍꯦꯂꯣꯏ ꯂꯥꯕꯁꯨ ꯃꯌꯥꯝ ꯑꯁꯤꯅ ꯐꯥꯎꯔꯤꯕ ꯑꯀꯤꯕꯁꯤ ꯀꯔꯝꯅ ꯐꯍꯟꯒꯅꯤ? ꯇꯥꯟꯖꯥ ꯑꯁꯤ ꯀꯨꯀꯨꯡꯗꯤ ꯊꯣꯛꯂꯛꯄ ꯅꯠꯇꯦ꯫ ꯃꯍꯥꯛ ꯊꯣꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯦꯂꯣꯏ ꯂꯥꯕꯅ ꯀꯨꯌꯦꯡ ꯌꯦꯡꯉꯤ꯫ ꯅꯨꯄꯤ ꯑꯁꯤꯕꯨ ꯑꯗꯨꯝ ꯉꯥꯛꯂꯒ ꯂꯩꯕꯗꯨ ꯌꯥꯗꯕꯗꯒꯤ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯁꯤ ꯐꯛꯂꯥꯡꯂꯣꯝꯗ ꯉꯥꯍꯟꯒꯦ ꯍꯥꯏꯗꯨꯅ ꯏꯪꯅ ꯇꯞꯅ ꯆꯤꯡꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗꯁꯨ ꯅꯨꯄꯤ ꯑꯁꯤ ꯐꯝꯂꯗꯨꯅ ꯃꯅꯤꯡ ꯖꯔ ꯍꯟꯕꯒꯨꯝ ꯎꯈꯤ ꯃꯌꯥꯝꯒꯤ ꯃꯤꯠꯇ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝ ꯑꯁꯤ ꯀꯣꯏꯂꯥꯎ ꯂꯥꯎꯔꯗꯨꯅ ꯆꯦꯟꯕ ꯐꯥꯎ ꯌꯥꯎꯈꯤ꯫ ꯐꯛꯂꯥꯡꯗꯨꯗ ꯅꯨꯄꯤ ꯑꯁꯤ ꯇꯞꯅ ꯉꯥꯍꯜꯂꯤ꯫ ꯑꯗꯨꯒ ꯍꯦꯂꯣꯏ ꯂꯥꯕꯁꯤ ꯃꯌꯥꯝ ꯑꯗꯨꯅ ꯀꯤꯗꯨꯅ ꯆꯦꯟꯅꯕ ꯃꯇꯧ ꯑꯁꯤꯗ ꯃꯅꯥꯛꯁꯤꯗ ꯂꯦꯞꯇꯨꯅ ꯒ꯭ꯌꯥꯟ ꯃꯝꯅ ꯌꯦꯡꯂꯤ꯫ ꯀꯨꯡꯀꯨꯡ ꯈꯣꯏꯁꯨ ꯄꯥꯎ ꯑꯁꯤ ꯇꯥꯔ ꯃꯥꯜꯂꯦ꯫ ꯃꯌꯥꯝ ꯃꯔꯥꯡ ꯂꯥꯡꯅꯩ꯫ ꯂꯥꯏ ꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯅꯕꯁꯤꯗ ꯃꯍꯥꯛꯁꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯋꯥꯟꯊꯔꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯦꯂꯣꯏ ꯂꯥꯕ ꯂꯦꯞꯄꯁꯤ ꯀꯨꯀꯨꯡꯅ ꯎꯔꯔꯦ꯫ ꯀꯨꯀꯨꯡ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯀꯔꯤ ꯍꯥꯏꯅꯤ? ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ? ꯉꯁꯤꯗ ꯄꯨꯟꯕꯗ ꯉꯥꯏꯔꯤ, ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ? ꯀꯨꯡꯀꯨꯡꯁꯨ ꯃꯁꯥꯗ ꯆꯤꯡꯅꯕ ꯈꯔ ꯐꯥꯎꯕꯒꯤ ꯑꯁꯨꯝꯅ ꯈꯜꯂꯤꯕꯅꯤ꯫ ꯌꯥꯝꯅ ꯊꯨꯅ ꯀꯨꯀꯨꯡ ꯃꯅꯥꯛ ꯑꯁꯤꯗ ꯑꯃ ꯆꯪꯁꯤꯜꯂꯤ꯫ ꯑꯇꯩ ꯂꯩꯔꯤꯕ ꯗꯣꯛꯇꯔꯁꯤꯡ ꯅꯔꯁꯁꯤꯡ ꯑꯃꯅ ꯆꯪꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤ꯫ ꯑꯗꯨꯕꯨ ꯀꯨꯀꯨꯡꯗꯤ ꯃꯥꯗꯤ ꯂꯣꯏꯅ ꯈꯪꯕꯅꯤꯅ ꯃꯅꯥꯛ ꯇꯝꯅ ꯆꯪꯅꯔꯤ꯫ ꯑꯗꯨꯒ ꯃꯤ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯅ ꯂꯩꯕꯅꯤꯅ ꯅꯠꯇꯁꯥ ꯃꯥꯅ ꯍꯦꯂꯣꯏ ꯂꯥꯕꯗ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯍꯪꯉꯤ꯫ ꯍꯦꯂꯣꯏ ꯂꯥꯕꯅ ꯑꯉꯥꯡ ꯑꯃ ꯕꯣꯜ ꯁꯥꯟꯅꯔꯝꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯃꯤ꯫ ꯃꯁꯤꯗ ꯅꯨꯄꯤ ꯑꯗꯨꯅ ꯕꯣꯜ ꯑꯁꯤ ꯄꯪꯄꯥꯏꯗ ꯄꯥꯏꯔꯛꯄꯗꯨ ꯃꯥꯒꯤ ꯃꯤꯠꯇ ꯎꯕꯗꯒꯤ ꯋꯥꯟꯊꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯍꯦꯂꯣꯏ ꯂꯥꯕꯅ ꯁꯥꯔꯝꯃꯤ꯫ ꯀꯨꯡꯀꯨꯡꯅ ꯑꯩꯒ ꯊꯦꯡꯅꯕꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯄ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯁꯤ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯂꯧꯔꯨꯔꯦ꯫ ꯑꯗꯨꯒ ꯃꯁꯥꯗ ꯆꯤꯟꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯇꯧꯔꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯅꯨꯄꯤ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯦꯞꯂꯤꯕ ꯗꯣꯛꯇꯔꯁꯤꯡ ꯅꯔꯁꯁꯤꯡ ꯃꯈꯣꯏꯗ ꯆꯪꯕ ꯀꯤꯔꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯆꯪꯕ ꯀꯤꯔꯤꯕ? ꯅꯨꯄꯤ ꯑꯗꯨꯅ ꯃꯊꯨꯟꯅ ꯁꯤꯠꯂꯒ ꯃꯅꯤꯡ ꯍꯟꯈꯤꯕ ꯑꯃꯗꯤ ꯂꯣꯡꯅ ꯇꯥꯔꯝꯕ ꯅꯨꯄꯤꯁꯤꯅ ꯄꯨꯛ ꯍꯧꯒꯠꯂꯛꯈꯤꯕ ꯃꯇꯧ ꯑꯁꯤ ꯃꯈꯣꯏ ꯎꯈꯤꯕ ꯃꯤ ꯈꯔ ꯌꯥꯎꯏ꯫ ꯃꯁꯤꯃꯛꯅ ꯍꯦꯟꯅ ꯀꯤꯔꯤꯕꯅꯤ꯫ ꯀꯨꯡꯀꯨꯡꯅ ꯃꯌꯥꯝꯗ ꯀꯩꯁꯨꯝ ꯇꯧꯔꯔꯣꯏ, ꯇꯨꯈꯤꯕꯒꯤ ꯋꯥꯟꯊꯈꯤꯕꯁꯨ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯎꯕ ꯈꯔꯅꯗꯤ ꯃꯥꯒꯤꯁꯨ ꯋꯥꯟꯊꯕ ꯑꯣꯏꯔꯕꯁꯨ ꯃꯑꯣꯡ ꯑꯃꯅꯤ, ꯃꯥꯒꯤ ꯃꯁꯥꯗ ꯑꯣꯏꯈꯤꯕ ꯃꯑꯣꯡ ꯈꯔ ꯑꯩꯈꯣꯏ ꯎꯍꯧꯏ, ꯑꯩꯈꯣই ꯈꯪꯍꯧꯏ ꯍꯥꯏꯗꯨꯅ ꯑꯃꯅꯤꯅ ꯋꯥ ꯉꯥꯡꯏ꯫ ꯋꯥꯟꯊꯔꯝꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯤꯠꯇ ꯎꯈꯤꯕꯁꯤꯡ ꯑꯗꯣ ꯈꯔ ꯃꯈꯩ ꯅꯤꯡꯁꯤꯡꯂꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯁꯥ ꯃꯇꯣꯝꯇ ꯑꯀꯤꯕꯒꯤ ꯁꯛꯂꯣꯟ ꯑꯃ ꯂꯧꯔꯗꯨꯅ ꯑꯀꯣꯏꯕꯁꯤꯗ ꯃꯥꯅ ꯀꯨꯌꯦꯡ ꯌꯦꯡꯉꯤ꯫ ꯀꯨꯡꯀꯨꯡꯅ ꯍꯦꯂꯣꯏ ꯂꯥꯕꯗ ꯑꯃꯨꯛ ꯌꯦꯡ, ꯅꯨꯄꯤꯁꯤꯗ ꯑꯃꯨꯛ ꯌꯦꯡ, ꯃꯌꯥꯝ ꯑꯁꯤꯗ ꯑꯃꯨꯛ ꯌꯦꯡ, ꯀꯔꯤ ꯍꯥꯏꯒꯅꯤ? ꯀꯩꯁꯨꯝ ꯇꯧꯔꯔꯣꯏ, ꯃꯀꯣꯛ ꯉꯥꯎꯕꯗꯒꯤ ꯋꯥꯟꯊꯔꯛꯄꯁꯨ ꯃꯥꯜꯂꯤ, ꯑꯃꯨꯛꯇ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ, ꯑꯃꯨꯛꯇ ꯄꯨꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯗꯒꯤ ꯅꯨꯄꯤ ꯑꯁꯤ ꯇꯞꯅ ꯄꯨꯁꯤꯟꯅꯕ ꯃꯈꯣꯏꯅ ꯊꯥꯡꯕ ꯍꯧꯏ꯫ ꯍꯦꯂꯣꯏ ꯂꯥꯕꯁꯤ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨ꯫ ꯃꯌꯥꯝ ꯑꯁꯤꯅ ꯃꯊꯪ ꯆꯠꯅꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤꯗꯨꯅ ꯉꯁꯥꯏ ꯀꯥꯞꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯛꯄ ꯍꯤꯗꯥꯛ ꯃꯈꯥꯗ ꯇꯥꯍꯧꯕ ꯌꯥꯎꯔꯤ꯫ ꯍꯦꯂꯣꯏ ꯂꯥꯕꯅ ꯃꯗꯨ ꯑꯃꯨꯛ ꯈꯨꯜꯂꯒ ꯄꯨꯔꯒ ꯂꯥꯛꯏ꯫ ꯑꯗꯨꯒ ꯀꯨꯡꯀꯨꯡꯒꯤ ꯃꯅꯥꯛ ꯇꯝꯅ ꯍꯣꯏ ꯀꯩꯅꯣꯝꯃ ꯀꯥꯍꯧꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯤꯕ ꯆꯠꯂꯛꯏ꯫ ꯃꯇꯥꯏꯗ ꯅꯥꯀꯟꯗ ꯅꯨꯄꯤꯗꯨꯕꯨ ꯄꯨꯁꯤꯟꯈꯤꯕ ꯃꯇꯝꯗ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤꯕꯁꯤꯡ ꯑꯗꯨꯅꯗꯤ ꯉꯁꯥꯏꯒꯤ ꯍꯦꯂꯣꯏ ꯂꯥꯕꯗꯤ ꯎꯕ ꯅꯠꯇꯦ, ꯃꯥꯅ ꯄꯥꯏꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯌꯦꯇꯨꯝ ꯁꯦꯔꯦꯟꯁꯤꯡ ꯑꯗꯨ ꯄꯥꯏꯁꯤꯜꯂꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯀꯤꯗꯨꯅ ꯑꯃꯨꯛꯁꯨ ꯀꯣꯏꯂꯥꯎ ꯂꯥꯎꯏ꯫ ꯀꯨꯡꯀꯨꯡꯁꯨ
ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯍꯦꯂꯣꯏ ꯂꯥꯕꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯎꯕꯗ ꯀꯨꯡꯀꯨꯡꯁꯤ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯌꯥꯄꯪ ꯆꯤꯛꯂꯗꯨꯅ ꯀꯔꯤꯒꯤ ꯄꯨꯔꯛꯂꯤꯕꯅꯣ ꯀꯔꯤꯒꯤ ꯄꯥꯏꯔꯛꯂꯤꯕꯅꯣꯕ ꯂꯣꯟꯅ ꯉꯥꯡꯉꯤ ꯃꯁꯤꯗꯒꯤ ꯍꯦꯂꯣꯏ ꯂꯥꯕꯁꯤ ꯃꯥꯅ ꯄꯥꯏꯔꯝꯕ ꯄꯣꯠꯆꯩ ꯑꯁꯤ ꯃꯈꯥꯗ ꯊꯥꯗꯈꯤꯔꯝꯃꯤ ꯊꯥꯗꯔꯕ ꯇꯨꯡꯗ ꯍꯦꯂꯣꯏ ꯂꯥꯕꯅ ꯁꯣꯏꯈ꯭ꯔꯦ ꯅꯥꯀꯟꯗ ꯂꯩꯔꯝꯕꯁꯤꯡꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯗ ꯃꯥꯡꯂꯣꯝꯗ ꯇꯨꯡꯑꯣꯟꯗꯨꯅ ꯆꯠꯂꯝꯕꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯁꯨ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯟꯅꯈꯤ ꯀꯨꯡꯀꯨꯡꯅ ꯃꯌꯥꯝꯅ ꯀꯤꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯀꯤꯗꯅꯕ ꯊꯦꯝꯃꯤ ꯀꯩꯁꯨꯝ ꯅꯠꯇꯦ ꯅꯈꯣꯏꯒꯤ ꯃꯤꯠꯇ ꯂꯥꯟꯅ ꯎꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯍꯤꯡꯒꯤ ꯃꯇꯝ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡꯖꯥꯁꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯃꯔꯥꯡ ꯌꯥꯝ ꯂꯥꯡꯅꯈꯤꯔꯝꯃꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯍꯦꯂꯣꯏ ꯂꯥꯕꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯒꯤ ꯃꯈꯥ ꯇꯥꯅ ꯇꯝꯅꯕꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯈꯤꯔꯝꯗꯦ ꯍꯦꯂꯣꯏ ꯂꯥꯕꯅ ꯅꯪꯒ ꯁꯤꯗ ꯄꯨꯟꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯑꯅꯥꯕꯁꯤꯡꯁꯤ ꯁꯤꯕ ꯇꯥꯔꯦ ꯂꯥꯎ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯀꯨꯡꯀꯨꯡꯅ ꯍꯦꯂꯣꯏ ꯂꯥꯕꯁꯤ ꯃꯥꯒꯤ ꯌꯨꯝꯗ ꯄꯨꯔꯒꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ ꯃꯩꯅꯣꯗ ꯃꯈꯥ ꯇꯥꯅ ꯃꯥꯒꯤ ꯃꯃꯥꯕꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯍꯥꯏꯔꯝꯃꯤ ꯁꯥꯃꯨꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯄꯥꯎ ꯄꯤꯔꯨꯒꯦ ꯃꯈꯣꯏꯁꯨ ꯀꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯀꯨꯡꯀꯨꯡꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯈꯔ ꯉꯥꯟꯐꯝ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯍꯦꯂꯣꯏ ꯂꯥꯕ ꯑꯃꯗꯤ ꯀꯨꯡꯀꯨꯡ ꯃꯈꯣꯏ ꯑꯅꯤꯁꯦ ꯄꯨꯟꯅ ꯂꯥꯛꯈꯤꯔꯝꯃꯤ ꯃꯈꯣꯏꯅ ꯌꯨꯝꯗ ꯂꯥꯛꯄꯗꯤ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯂꯥꯛꯄ ꯅꯠꯇꯦ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯆꯤꯛꯄꯗ ꯆꯣꯡꯗꯨꯅ ꯐꯥꯎꯗꯨꯅ ꯂꯥꯛꯄꯅꯤ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯨꯡꯀꯨꯡꯅ ꯀꯥꯔꯟꯗꯤ ꯐꯖꯅ ꯇꯥꯏꯍꯦ ꯑꯗꯨꯃ ꯇꯧꯒꯅꯣ ꯅꯍꯥꯛꯀꯤ ꯃꯔꯝꯗꯁꯨ ꯑꯩꯅ ꯐꯖꯅ ꯈꯪꯕꯁꯨ ꯇꯧꯗꯦ ꯅꯍꯥꯛꯄꯨ ꯂꯩꯔꯝꯂꯦꯟꯗ ꯂꯩꯔꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯥꯏꯕꯪ ꯃꯤ ꯃꯔꯛꯇ ꯑꯗꯨꯃꯛ ꯂꯩꯔꯝꯕ꯭ꯔꯥ ꯇꯥꯏꯕꯪ ꯃꯤꯔꯣꯟꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯍꯥꯏꯅ ꯇꯥꯟꯅꯕꯁꯨ ꯂꯣꯏꯅ ꯌꯥꯏ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯦꯂꯣꯏ ꯂꯥꯕꯅ ꯑꯩꯒꯤ ꯋꯥꯔꯤ ꯀꯣꯟꯅ ꯂꯤꯒꯦ ꯅꯍꯥꯛꯀꯤ ꯌꯨꯝꯗꯣ ꯍꯥꯟꯅ ꯌꯧꯅꯕ ꯇꯧꯁꯤꯜꯂꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯌꯨꯝ ꯌꯧꯔꯛꯏ ꯀꯨꯡꯀꯨꯡꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯑꯌꯨꯛꯀꯤ ꯑꯉꯟꯕ ꯃꯇꯝꯅꯤ ꯀꯨꯡꯀꯨꯡꯅ ꯑꯩꯒꯤ ꯌꯨꯝꯗꯤ ꯃꯩ ꯆꯥꯛꯈ꯭ꯔꯦ ꯍꯟꯗꯛ ꯐꯠꯇꯕ ꯊꯣꯏꯗꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯄꯗꯒꯤ ꯃꯩ ꯆꯥꯛꯄꯅꯤ ꯗꯣꯛꯇꯔꯁꯤꯡꯗ ꯂꯩꯍꯧꯔꯤꯕꯗꯣ ꯑꯩꯒꯤ ꯏꯃꯥ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯥꯕꯨ ꯀꯟꯕꯤꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯃꯤꯑꯣꯏ ꯑꯗꯨꯅꯤ ꯁꯪꯒꯣꯏ ꯑꯁꯤꯗ ꯈꯥꯖꯤꯜꯂꯒ ꯏꯕꯥꯅꯤ ꯂꯩꯕ ꯇꯥꯕꯅꯤ ꯑꯩ ꯅꯪꯒꯤ ꯋꯥꯔꯤꯁꯨ ꯌꯥꯝ ꯇꯥꯅꯤꯡꯉꯤ ꯍꯦꯂꯣꯏ ꯂꯥꯕꯁꯨ ꯀꯨꯡꯀꯨꯡꯒꯤ ꯃꯇꯦꯡ ꯑꯁꯤ ꯄꯥꯡꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒ ꯁꯪꯒꯣꯏ ꯑꯁꯤꯕꯨ ꯈꯥꯖꯤꯟꯅꯕ ꯑꯇꯩ ꯄꯣꯠꯆꯩꯁꯤꯡ ꯂꯧꯕ ꯊꯤꯕ ꯆꯠꯄ ꯃꯇꯝꯗ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯁꯨꯝꯅ ꯇꯥꯏꯕꯪ ꯃꯤ ꯀꯅꯥ ꯈꯪꯍꯟꯗꯅ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯂꯣꯟꯅ ꯄꯨꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯁꯪꯒꯣꯏ ꯑꯁꯤ ꯃꯈꯣꯏꯅ ꯂꯩꯕ ꯄꯣꯊꯥꯕ ꯌꯥꯅꯕ ꯃꯑꯣꯡꯗ ꯐꯖꯅ ꯈꯥꯖꯤꯜꯂꯝꯃꯤ ꯍꯦꯂꯣꯏ ꯂꯥꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯃꯥꯒꯤ ꯇꯧꯕ ꯉꯝꯕ ꯃꯍꯩ ꯑꯁꯤꯗ ꯀꯨꯡꯀꯨꯡ ꯌꯥꯝꯅ ꯉꯛꯏ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯃꯊꯧꯅꯥ ꯑꯁꯤꯗ ꯊꯥꯒꯠꯂꯤ ꯑꯁꯨꯝꯅ ꯁꯪꯒꯣꯏ ꯑꯁꯤꯒꯤ ꯀꯥ ꯃꯅꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯐꯝꯅꯔꯦ ꯍꯦꯂꯣꯏ ꯂꯥꯕꯗ ꯃꯥꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯤꯌꯨ ꯍꯥꯏꯗꯨꯅ ꯍꯪꯅꯔꯤ ꯋꯥꯗꯣ ꯍꯥꯏꯔꯛꯄꯗ ꯍꯦꯂꯣꯏ ꯂꯥꯕ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯐꯥꯎꯔꯛꯏ ꯃꯥꯒꯤ ꯃꯃꯥꯡꯗ ꯍꯥꯟꯅ ꯄꯨꯜꯂꯝꯕ ꯑꯃꯨꯕꯤ ꯑꯗꯨꯒ ꯐꯦꯈꯣꯏ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯑꯗꯨꯝꯅ ꯐꯥꯎꯕꯅꯤ ꯉꯥꯏꯍꯥꯛꯇꯪ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯗꯦ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯀꯨꯡꯀꯨꯡꯁꯨ ꯍꯦꯂꯣꯏ ꯂꯥꯕꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯪꯕ ꯉꯝꯗ꯭ꯔꯦ ꯍꯦꯂꯣꯏ ꯂꯥꯕꯅ ꯃꯥꯒ ꯄꯨꯜꯂꯝꯕ ꯃꯈꯣꯏ ꯈꯔ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯀꯔꯝꯅ ꯄꯨꯟꯈꯤꯕ ꯊꯦꯡꯅꯈꯤꯕ ꯍꯥꯏꯕꯗꯨꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯗꯤ ꯁꯥꯔꯝꯃꯤ ꯂꯤꯔꯝꯃꯤ ꯋꯥꯔꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯤꯈꯤꯕ ꯁꯥꯈꯤꯕ ꯅꯠꯇꯦ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯕ ꯇꯨꯡ ꯑꯁꯤꯗ ꯑꯁꯣꯝ ꯃꯄꯥꯟꯂꯣꯝꯗ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯃꯆꯨꯜꯂꯣꯝꯗ ꯃꯤ ꯀꯞꯅꯕ ꯂꯥꯎꯅꯕ ꯀꯣꯏꯂꯥꯎ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯔꯛꯏ ꯃꯈꯣꯟꯗꯨ ꯇꯥꯕꯗꯒꯤ ꯍꯦꯂꯣꯏ ꯂꯥꯕ ꯑꯃꯗꯤ ꯀꯨꯡꯀꯨꯡ ꯃꯈꯣꯏ ꯑꯅꯤꯁꯦ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯝꯃꯤ ꯃꯇꯝ ꯑꯁꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤꯀꯣ ꯍꯥꯏꯔꯤꯁꯦ ꯃꯈꯣꯏꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗꯤ ꯑꯉꯥꯡ ꯑꯃ ꯆꯠꯄ ꯉꯝꯗꯗꯅ ꯃꯥꯒꯤ ꯃꯈꯣꯡ ꯑꯁꯤ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯜꯂꯒ ꯂꯩꯔꯤꯕꯁꯤ ꯎꯔꯝꯃꯤ ꯃꯥꯒꯤ ꯃꯈꯣꯡ ꯑꯁꯤꯗ ꯌꯥꯈꯨꯟꯕ ꯃꯤ ꯇꯥꯔꯤ ꯑꯉꯥꯡ ꯑꯁꯤꯅ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯀꯣꯏꯔꯥꯎ ꯂꯥꯎꯗꯨꯅ ꯀꯞꯄꯤ ꯂꯩꯀꯥꯏ ꯑꯁꯤꯃꯛꯀꯤ ꯑꯉꯥꯡꯅꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯑꯇꯩꯁꯨ ꯆꯦꯟꯁꯤꯜꯂꯛꯏ ꯀꯨꯡꯀꯨꯡꯈꯣꯏꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯧꯔꯦ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯈꯣꯡ ꯑꯁꯤ ꯑꯉꯥꯡꯁꯤꯅ ꯃꯦꯟꯖꯔꯤ ꯃꯥꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯥꯎꯔꯤ ꯃꯈꯨꯠꯅ ꯃꯦꯜꯂꯤꯕꯁꯤ ꯍꯥꯏꯐꯦꯠꯇꯪ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯁꯤꯗ ꯌꯥꯈꯨꯜ ꯑꯁꯤ ꯌꯥꯝꯅ ꯀꯨꯠꯅ ꯃꯃꯤ ꯇꯥꯔꯤ ꯎꯟꯁꯥ ꯃꯆꯦꯠ ꯑꯃꯁꯨ ꯐꯛꯈꯤꯕꯒꯤ ꯃꯑꯣꯡꯁꯨ ꯇꯧꯔꯤ ꯀꯨꯡꯀꯨꯡꯅ ꯑꯁꯤꯗꯤ ꯌꯥꯝ ꯀꯟꯅ ꯁꯣꯛꯏꯅꯤ ꯍꯥꯏꯗꯨꯅ ꯈꯔ ꯃꯈꯩ ꯐꯍꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯑꯁꯤꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯈꯣꯡ ꯑꯁꯤ ꯍꯥꯏꯐꯦꯠꯇꯪ ꯅꯥꯜꯂꯤ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯁꯤ ꯆꯩꯅꯥ ꯌꯥꯝꯅ ꯀꯟꯅ ꯐꯥꯎꯕꯒꯤ ꯃꯑꯣꯡꯗ ꯂꯥꯎꯔꯝꯂꯒ ꯑꯉꯥꯡ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪ ꯋꯥꯟꯊꯗꯨꯅ ꯇꯥꯈꯤꯔꯝꯃꯤ ꯃꯅꯥꯛꯇ ꯂꯩꯕ ꯑꯇꯩꯗ ꯀꯨꯡꯀꯨꯡꯅ ꯀꯩꯗꯧꯕꯗ ꯇꯧꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯪꯉꯤ ꯃꯃꯥꯟꯅꯕ ꯑꯇꯩꯁꯨ ꯃꯅꯥꯛꯇ ꯂꯦꯞꯂꯤ
ꯃꯈꯣꯏ ꯕꯣꯜ ꯀꯥꯎꯔꯝꯃꯅꯤ ꯕꯣꯜ ꯁꯥꯟꯅꯔꯝꯃꯅꯤ ꯑꯁꯣꯝ ꯋꯥꯔꯛꯂꯣꯝꯗ ꯕꯣꯜ ꯆꯪꯈꯤꯕꯗꯒꯤ ꯃꯥꯅ ꯕꯣꯜ ꯈꯨꯟꯕ ꯆꯪꯈꯤꯕꯅꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯑꯁꯨꯝꯅ ꯂꯥꯎꯔꯒ ꯊꯣꯔꯛꯄꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯁꯥꯔꯝꯃꯤ ꯀꯨꯡꯀꯨꯡꯅ ꯑꯗꯨꯗꯤ ꯍꯨꯏꯅꯒꯨꯝꯕ ꯆꯤꯛꯂꯤꯕ ꯖꯥꯠꯂꯅꯤ ꯍꯦꯂꯣꯏ ꯂꯥꯕꯁꯨ ꯅꯥꯀꯟꯗ ꯂꯦꯞꯂꯒ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯥꯜꯂꯦ ꯍꯥꯏꯔꯛꯏ ꯑꯆꯨꯝꯕ ꯑꯁꯦꯡꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯉꯥꯡ ꯑꯁꯤꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯂꯥꯛꯂꯦ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤ ꯃꯈꯣꯏꯅ ꯊꯥꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯃꯌꯥꯝꯒꯤ ꯋꯥꯈꯟꯗꯅ ꯍꯨꯏꯅ ꯆꯤꯛꯄꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯑꯗꯨꯝ ꯈꯟꯅꯈꯤ ꯀꯅꯥꯒꯤ ꯍꯨꯏꯅꯣ ꯍꯨꯏ ꯑꯉꯥꯎꯕ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯋꯥꯁꯨ ꯍꯥꯏꯅꯈꯤ ꯍꯦꯂꯣꯏ ꯂꯥꯕ ꯑꯃꯗꯤ ꯀꯨꯡꯀꯨꯡ ꯃꯇꯧ ꯑꯁꯤ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯈꯤ ꯊꯣꯏꯗꯣꯛꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯃꯈꯣꯏꯅ ꯈꯪꯕꯁꯨ ꯇꯧꯗ꯭ꯔꯦ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝ ꯇꯟꯖꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ ꯍꯦꯂꯣꯏ ꯂꯥꯕꯗꯤ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯁꯤꯡ ꯑꯁꯤ ꯀꯣꯏꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯈꯪꯅꯤꯡꯕ ꯎꯅꯤꯡꯕ ꯀꯌꯥ ꯑꯃ ꯂꯩꯕꯗꯒꯤ ꯁꯪꯒꯣꯏ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕ ꯅꯠꯇꯦ ꯀꯣꯏꯆꯠ ꯆꯠꯂꯤ ꯀꯨꯡꯀꯨꯡꯗꯤ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯁꯪꯒꯣꯏ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯁꯦ ꯍꯤꯞꯂꯒ ꯂꯩꯕ ꯃꯇꯝꯅꯤ ꯃꯥꯅ ꯑꯁꯨꯝꯅ ꯍꯤꯞꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯂꯩꯔꯤꯕ ꯁꯪꯒꯣꯏ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯗꯨꯡꯗꯥꯡ ꯃꯥꯕꯨ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯥꯕꯨ ꯌꯥꯝꯅ ꯀꯔꯦꯝꯅꯕ ꯁꯤꯡꯅꯕꯒꯤ ꯃꯑꯣꯡꯗ ꯇꯝꯅꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯁꯦ ꯅꯨꯃꯤꯠ ꯌꯨꯡꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯇꯧꯔꯛꯈꯤ ꯀꯨꯡꯀꯨꯡ ꯄꯣꯊꯥꯕ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯃꯤꯀꯞ ꯊꯣꯛꯏ ꯀꯔꯤꯅꯣ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯣꯏꯔꯦ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯃꯁꯤꯗꯒꯤ ꯐꯠ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯑꯀꯣꯏꯕꯁꯤꯗ ꯃꯥꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯉꯤ ꯀꯔꯤꯃꯠꯇ ꯂꯩꯕ ꯎꯗꯦ ꯀꯅꯥꯃꯠꯇꯁꯨ ꯃꯅꯥꯛ ꯑꯁꯤꯗ ꯂꯦꯞꯄꯁꯨ ꯎꯗꯦ ꯀꯨꯡꯀꯨꯡꯁꯤ ꯃꯥꯒꯤ ꯃꯁꯥꯅ ꯆꯤꯡꯅꯕꯅ ꯄꯤꯛ ꯊꯜꯂꯤ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯍꯦꯂꯣꯏ ꯂꯥꯕꯅ ꯑꯩꯉꯣꯟꯗ ꯀꯤꯍꯜꯂꯤꯕ ꯖꯥꯠꯂꯅꯤ ꯃꯁꯤꯒꯤ ꯋꯥꯈꯜ ꯑꯁꯤ ꯀꯨꯡꯀꯨꯡꯅ ꯈꯜꯂꯛꯏ ꯃꯁꯤꯗꯒꯤ ꯇꯟꯖꯥꯁꯤꯗ ꯍꯦꯂꯣꯏ ꯂꯥꯕꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇꯒ ꯂꯩꯇꯕꯒ ꯑꯣꯏꯔꯦ ꯈꯪꯉꯅꯤ ꯉꯔꯥꯡꯗ ꯄꯨꯜꯂꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯤꯍꯟꯕꯒ ꯇꯧꯏꯅꯤ ꯅꯪ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯀꯨꯡꯀꯨꯡꯅ ꯃꯥꯕꯨ ꯊꯤꯕ ꯊꯣꯔꯛꯏ ꯑꯁꯣꯝꯗ ꯅꯝꯕ ꯀꯔꯤ ꯀꯝꯗꯧꯔꯤ ꯃꯈꯣꯏꯒꯤ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯔꯤ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯨꯈꯤꯕ ꯅꯠꯇꯦ ꯍꯥꯟꯅꯕꯨꯗꯤ ꯏꯁꯤꯡ ꯊꯟꯕ ꯃꯇꯝꯗ ꯌꯥꯝ ꯂꯨꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡꯁꯨ ꯐꯅꯌꯥꯝꯅ ꯀꯪꯊꯔꯕꯅꯤꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯡ ꯑꯃ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯏꯔꯣꯏꯕ ꯂꯨꯖꯕ ꯀꯌꯥ ꯑꯃ ꯇꯧꯏ ꯉꯁꯤꯃꯛꯁꯨ ꯑꯉꯥꯡꯁꯤꯡ ꯈꯔ ꯂꯨꯖꯅꯔꯤ ꯑꯁꯨꯝꯅ ꯂꯨꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯈꯣꯏ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯃꯀꯣꯛ ꯂꯨꯞꯄ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯀꯣꯛ ꯑꯁꯤ ꯃꯊꯛꯂꯣꯝꯗ ꯐꯥꯎꯒꯠꯂꯛꯄ ꯉꯝꯗꯕꯅꯤ ꯃꯍꯥꯛꯅꯗꯤ ꯐꯥꯎꯒꯠꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯈꯤ ꯃꯈꯨꯠ ꯑꯁꯤ ꯃꯊꯛꯂꯣꯝꯗ ꯐꯤꯔꯤꯡ ꯍꯥꯏꯗꯨꯅ ꯃꯊꯛꯇ ꯐꯥꯎꯒꯠꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯃꯅꯥꯛꯇ ꯏꯔꯣꯏꯔꯝꯕꯁꯤꯡ ꯑꯁꯤꯅꯁꯨ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯈꯨꯠ ꯑꯃ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤꯕꯨ ꯂꯧꯈꯠꯅꯕ ꯐꯨꯀꯠꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤꯗꯤ ꯃꯅꯨꯡꯂꯣꯝꯗ ꯑꯁꯨꯝ ꯅꯝꯊꯕ ꯆꯤꯡꯊꯕꯗꯧꯅ ꯇꯧꯈꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯇꯩꯅ ꯏꯃꯥꯟꯅꯕ ꯑꯃ ꯂꯨꯞꯈ꯭ꯔꯦ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯅ ꯃꯀꯣꯛ ꯂꯨꯕꯗꯨꯅ ꯍꯦꯛꯇ ꯐꯪꯅꯕ ꯊꯤꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯄꯥꯍꯦꯡ ꯉꯝꯗ꯭ꯔꯦ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯃꯤꯅ ꯃꯔꯥꯡ ꯀꯣꯏꯂꯥꯎ ꯂꯥꯎꯅꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯁꯤꯗ ꯂꯨꯖꯕꯗꯤ ꯅꯠꯇꯕ ꯐꯝꯂꯒ ꯂꯦꯞꯄ ꯅꯨꯄꯥ ꯃꯆꯥ ꯈꯔꯅꯁꯨ ꯀꯣꯏꯔꯥꯎ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯀꯨꯡꯀꯨꯡꯁꯨ ꯍꯦꯂꯣꯏ ꯂꯥꯕꯗꯨ ꯊꯤꯕ ꯊꯣꯔꯛꯄ ꯃꯇꯝꯗ ꯇꯥꯔꯝꯃꯤ ꯃꯍꯥꯛꯁꯨ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗꯒꯤ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃ ꯆꯪꯁꯤꯜꯂꯛꯏ ꯀꯩꯗꯧꯔꯦ ꯍꯪꯉꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯃ ꯂꯨꯞꯈꯤꯕꯗꯒꯤ ꯐꯥꯎꯒꯠꯂꯛꯄ ꯉꯝꯗꯦ ꯃꯌꯥꯝꯅ ꯊꯤꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯀꯨꯡꯀꯨꯡ ꯌꯥꯝꯅ ꯊꯨꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯣꯡꯊꯅꯕ ꯁꯦꯝ ꯁꯥꯈꯤ ꯃꯍꯥꯛꯅ ꯆꯣꯡꯊꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯁꯦꯝ ꯁꯥꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯍꯦꯂꯣꯏ ꯂꯥꯕꯅ ꯂꯨꯞꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯇꯨꯡꯂꯣꯝꯗꯒꯤ ꯐꯥꯎꯒꯠꯂꯛꯄ ꯄꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯀꯨꯡꯀꯨꯡꯅ ꯎꯔꯝꯃꯤ ꯀꯨꯡꯀꯨꯡꯒꯤ ꯋꯥꯈꯟꯗꯅ ꯑꯉꯥꯡ ꯑꯁꯤ ꯍꯦꯂꯣꯏ ꯂꯥꯕꯅ ꯂꯨꯞꯂꯒ ꯏꯁꯤꯡ ꯃꯈꯥꯗ ꯆꯤꯡꯊꯕꯣꯏ ꯈꯜꯂꯨꯔꯦ ꯌꯥꯝꯅ ꯊꯨꯅ ꯀꯨꯡꯀꯨꯡ ꯏꯁꯤꯡ ꯃꯅꯨꯡꯗ ꯐꯠ ꯆꯣꯡꯊꯔꯛꯏ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤ ꯍꯦꯂꯣꯏ ꯂꯥꯕꯒꯤ ꯃꯈꯨꯠꯇꯒꯤ ꯃꯥꯅ ꯃꯨꯜꯂꯤ ꯑꯗꯨꯒ ꯀꯪꯐꯥꯜꯂꯣꯝ ꯇꯧꯅ ꯃꯥꯅ ꯆꯤꯡꯈꯠꯂꯛꯏ ꯍꯦꯂꯣꯏ ꯂꯥꯕꯒꯤ ꯃꯥꯏꯗꯁꯨ ꯃꯥꯒꯤ ꯃꯈꯨꯠꯂꯣꯝꯅ ꯊꯥꯔꯝꯂꯕꯅꯤ ꯍꯦꯂꯣꯏ ꯂꯥꯕ ꯏꯁꯤꯡꯗ ꯇꯥꯔꯒ ꯂꯩꯍꯧꯕꯅꯤ ꯑꯁꯨꯝꯅ ꯀꯪꯐꯥꯜ ꯃꯊꯛꯇ ꯆꯤꯡꯈꯠꯂꯒ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯂꯥꯏꯀꯟꯅꯔꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯑꯉꯥꯡ ꯑꯁꯤꯕꯨꯗꯤ ꯀꯟꯕ ꯉꯝꯂꯦ ꯑꯉꯥꯡ ꯍꯥꯏꯔꯤꯕꯁꯤ ꯆꯍꯤ 19 ꯁꯨꯔꯕ ꯑꯉꯥꯡꯅꯤ ꯀꯨꯡꯀꯨꯡꯅ ꯃꯥꯒꯤ ꯐꯨꯔꯤꯅ ꯑꯉꯥꯡ ꯑꯁꯤ ꯀꯣꯠꯁꯤꯜꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯃꯕꯨꯛꯇꯁꯨ ꯅꯝꯗꯨꯅ ꯏꯁꯤꯡ ꯑꯁꯤ ꯍꯥꯗꯣꯛꯅꯕ ꯍꯣꯠꯅꯔꯤ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯈꯣꯡꯗꯁꯨ ꯉꯁꯥꯏꯒꯤ ꯋꯥꯔꯛꯇ ꯆꯪꯂꯨꯕ ꯑꯉꯥꯡ ꯑꯃꯒꯤ ꯃꯈꯣꯡꯅ ꯁꯣꯛꯈꯤꯕ ꯌꯥꯈꯨꯜ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛꯁꯨ ꯇꯥꯔꯝꯃꯤ ꯃꯥꯒꯤ ꯃꯈꯣꯡꯗꯒꯤ ꯏ ꯇꯥꯔꯛꯄꯁꯦ ꯃꯃꯥꯟꯅꯕ ꯑꯃꯅ ꯈꯣꯡꯗ ꯏ ꯊꯣꯛꯏ ꯍꯥꯏꯔꯝꯃꯤ ꯀꯨꯡꯀꯨꯡ ꯌꯦꯡꯉꯝꯃꯤ ꯌꯦꯡꯂꯨꯕ ꯃꯇꯝꯗꯁꯨ ꯃꯈꯣꯡ ꯑꯁꯤꯗ ꯌꯥꯈꯨꯜ ꯅꯥꯏꯔꯤꯕ ꯀꯌꯥ ꯑꯁꯤ
ꯀꯨꯡꯀꯨꯡꯅ ꯎꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯆꯤꯡꯅꯕꯗꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯍꯦꯂꯣꯏ ꯂꯥꯕꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ꯫ ꯍꯦꯂꯣꯏ ꯂꯥꯕꯗꯤ ꯃꯍꯩ ꯌꯥꯝꯅ ꯍꯩꯕ, ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯆꯦꯟꯕ ꯂꯥꯏꯅꯤꯅ ꯃꯥꯅ ꯇꯧꯔꯤꯕꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯍꯥꯟꯅ ꯄꯨꯜꯂꯛꯄ ꯅꯠꯇꯕꯅꯤꯅ ꯍꯦꯂꯣꯏ ꯂꯥꯕꯁꯤ ꯃꯥꯅ ꯆꯤꯡꯅꯕ ꯍꯥꯏꯕꯗꯨ ꯐꯥꯎꯏ꯫ ꯃꯥꯒꯤ ꯃꯈꯣꯡ ꯑꯁꯤ ꯀꯨꯡꯀꯨꯡꯅ ꯃꯥꯒꯤ ꯐꯨꯔꯤꯠꯀ ꯄꯥꯅ ꯇꯛꯇꯨꯅ ꯐꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯧꯕꯒꯤ ꯃꯑꯣꯡꯗꯧꯅ ꯃꯈꯣꯡ ꯑꯁꯤꯗꯤ ꯌꯥꯎꯈꯠꯂꯛꯇꯨꯅ ꯌꯥꯝꯅ ꯀꯨꯠꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯀꯨꯡꯀꯨꯡꯅ ꯌꯥꯝꯅ ꯊꯨꯅ ꯃꯅꯥꯛꯇ ꯂꯩꯕ ꯃꯈꯣꯏ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗ "ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯀꯧ, ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯀꯧ" ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯈꯔ ꯆꯦꯟꯗꯨꯅ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯄꯥꯎ ꯄꯤꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯂꯥꯛꯂꯦ, ꯑꯗꯨꯒ ꯁꯣꯛꯂꯕ ꯑꯉꯥꯡ ꯑꯁꯤ ꯃꯈꯣꯏꯅ ꯄꯨꯗꯨꯅ ꯊꯥꯡꯂꯒ ꯆꯠꯈꯤ꯫ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯍꯧꯗ꯭ꯔꯦ꯫ ꯀꯨꯡꯀꯨꯡ ꯃꯇꯣꯝꯇꯅ ꯂꯩꯔꯤꯕ, ꯑꯗꯨꯒ ꯃꯥꯒꯤ ꯅꯥꯀꯟꯗꯅ ꯍꯦꯂꯣꯏ ꯂꯥꯕꯅꯤ꯫ ꯍꯦꯂꯣꯏ ꯂꯥꯕ ꯃꯈꯣꯏ ꯑꯅꯤꯗ ꯉꯥꯏꯔꯕ ꯇꯥꯟꯖꯥꯁꯤꯗ ꯀꯨꯡꯀꯨꯡꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯅ ꯋꯥ ꯉꯥꯡꯈꯤ꯫ "ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯊꯥꯖꯈꯤ, ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ, ꯑꯩꯒ ꯄꯨꯟꯒꯅꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯀꯌꯥ ꯑꯃ ꯉꯥꯡꯈꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯇꯤ ꯅꯝꯊꯥꯛ ꯌꯥꯝꯅ ꯍꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯀꯩꯁꯨꯝ ꯀꯥꯏꯗꯦ, ꯑꯩꯅ ꯄꯪꯂꯨꯕꯒꯤꯅꯤ꯫ ꯈꯨꯜ ꯑꯁꯤꯃꯛꯀꯤ ꯑꯉꯥꯡ ꯀꯌꯥ ꯑꯃ ꯅꯪꯅ ꯑꯋꯥꯕ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯤ, ꯑꯗꯨꯕꯨ ꯑꯩ ꯑꯃ ꯂꯩꯔꯤꯉꯩ ꯅꯪꯅ ꯑꯉꯥꯡꯁꯤꯡꯗ ꯑꯋꯥꯕ ꯇꯥꯍꯟꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯏꯕꯥꯅꯤꯒꯤ ꯃꯔꯤ ꯂꯣꯏꯔꯕꯅꯤ꯫ ꯅꯪꯁꯨ ꯅꯪꯒꯤ ꯂꯩꯐꯝꯗ ꯆꯠꯂꯣ, ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯄꯨ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯅ ꯅꯪꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ." ꯀꯨꯡꯀꯨꯡꯅ ꯋꯥꯁꯤ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯕꯅꯤ꯫ ꯍꯦꯂꯣꯏ ꯂꯥꯕꯗꯤ ꯀꯨꯡꯀꯨꯡꯅ ꯁꯥꯎꯔꯤꯕ, ꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗꯦ꯫ ꯍꯦꯂꯣꯏ ꯂꯥꯕꯅ "ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯁꯥꯎꯕꯗꯤ? ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄ ꯑꯩꯕꯨ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯁꯥꯎꯅ ꯉꯥꯡꯂꯤꯕ?" ꯀꯨꯡꯀꯨꯡꯅ "ꯑꯣꯏꯗꯕ ꯋꯥꯍꯩꯅ ꯑꯩꯕꯨ ꯁꯨꯝ ꯈꯟꯒꯅꯨ꯫ ꯑꯩ ꯅꯪ ꯀꯅꯥꯅꯣ ꯈꯪꯏ꯫ ꯅꯍꯥꯛ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ, ꯂꯥꯏꯅꯤ, ꯐꯠꯇꯕ ꯁꯥꯔꯣꯏ ꯑꯃ ꯑꯣꯏꯒꯅꯤ꯫ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ, ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ" ꯍꯥꯏꯗꯨꯅ ꯍꯦꯂꯣꯏ ꯂꯥꯕꯕꯨ ꯃꯥꯅ ꯉꯥꯡꯉꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯎꯅ ꯀꯨꯡꯀꯨꯡ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯍꯦꯂꯣꯏ ꯂꯥꯕꯁꯨ ꯀꯨꯡꯀꯨꯡꯅ ꯃꯉꯣꯟꯗ ꯁꯥꯎꯔꯤꯕ, ꯉꯥꯡꯂꯤꯕ ꯀꯌꯥ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯕꯗꯤ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯆꯤꯡꯅꯕ ꯑꯃꯈꯛꯇꯤ ꯂꯩ꯫ ꯀꯔꯤ ꯂꯩꯔꯤꯕ? ꯃꯥꯅ ꯉꯁꯥꯏ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯍꯦꯛ ꯂꯨꯞꯈꯤꯕꯒ ꯏꯔꯥꯛꯅꯈꯤꯕꯒ ꯃꯥꯅ ꯐꯪꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯁꯨ ꯀꯣꯏꯄꯥꯏ ꯄꯥꯏꯔꯨꯕꯅꯤ, ꯀꯣꯏꯆꯠ ꯆꯠꯂꯨꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯌꯥꯝ ꯑꯁꯤꯅ ꯀꯣꯏꯔꯥꯎ ꯂꯥꯎꯅꯕ, ꯀꯣꯏꯂꯥꯡ ꯂꯥꯡꯕꯒꯤ ꯈꯣꯟꯖꯦꯜꯁꯤ ꯇꯥꯕꯗꯒꯤ ꯆꯪꯁꯤꯜꯂꯛꯄꯅꯤ꯫ ꯑꯉꯥꯡ ꯑꯁꯤꯅ ꯏꯁꯤꯡ ꯃꯅꯨꯡ ꯑꯁꯤꯗ ꯃꯥꯕꯨ ꯆꯤꯡꯊꯕꯒꯤ ꯃꯇꯧ ꯑꯁꯤ ꯍꯦꯂꯣꯏ ꯂꯥꯕꯅ ꯎꯕꯗꯒꯤ ꯃꯥꯅ ꯏꯁꯤꯡ ꯃꯅꯨꯡꯁꯤꯗ ꯐꯥꯎꯖꯤꯜꯂꯒ ꯑꯉꯥꯡ ꯑꯁꯤ ꯀꯟꯅꯕ ꯃꯇꯦꯡ ꯄꯥꯡꯈꯤꯕꯅꯤ꯫ ꯃꯅꯨꯡꯗ ꯂꯨꯞꯊꯔꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯍꯦꯂꯣꯏ ꯂꯥꯕꯗ ꯐꯪꯈꯤꯕ ꯑꯋꯥꯕ, ꯑꯗꯨꯒ ꯏꯁꯤꯡ ꯃꯅꯨꯡ ꯑꯁꯤꯃꯛꯇꯗ ꯃꯥꯅ ꯐꯪꯈꯤꯕ ꯁꯥꯎꯝ ꯀꯌꯥ ꯑꯁꯤ ꯈꯜꯂꯨꯔꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯐꯝ ꯑꯁꯤꯗ, ꯏꯁꯤꯡ ꯃꯅꯨꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯍꯦꯂꯣꯏ ꯂꯥꯕꯅ ꯈꯪꯕꯗꯤ ꯉꯝꯈꯤ꯫ ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯟꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯗꯨ ꯃꯥꯅ ꯌꯦꯡꯉꯨꯗꯕꯅꯤ, ꯊꯤꯔꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯨꯡꯀꯨꯡꯅ ꯃꯉꯣꯟꯗ ꯁꯥꯎꯅ ꯉꯥꯡꯂꯝꯕ ꯀꯌా ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯍꯨꯔꯥꯟꯕꯗꯨ ꯐꯥꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯍꯦꯂꯣꯏ ꯂꯥꯕ ꯌꯥꯝꯅ ꯊꯨꯅ ꯏꯁꯤꯡ ꯑꯆꯤꯛꯄ ꯃꯅꯨꯡꯗ ꯖꯝ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯀꯣꯏꯕꯁꯤꯗ ꯉꯁꯥꯏ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯁꯥꯎꯝ ꯑꯗꯨ ꯐꯪꯕ꯭ꯔꯥ ꯂꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯑꯣꯠ ꯑꯣꯠꯇꯨꯅ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤꯗꯤ ꯁꯥꯎꯝ ꯑꯗꯨ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ, ꯂꯩꯔꯝꯗ꯭ꯔꯦ꯫ ꯂꯩꯔꯝꯗꯕꯗꯒꯤ ꯍꯦꯂꯣꯏ ꯂꯥꯕꯁꯤ ꯌꯥꯝꯅ ꯁꯥꯎꯅ "ꯀꯗꯣꯝ ꯆꯠꯈ꯭ꯔꯦ? ꯀꯗꯣꯝ ꯂꯩꯔꯝꯒꯅꯤ? ꯀꯗꯣꯝ ꯂꯩꯔꯝꯒꯅꯤ?" ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯏ꯫ ꯑꯁꯨꯝꯅ ꯃꯥꯅ ꯆꯤꯡꯅꯕ ꯃꯐꯝꯁꯤꯡꯗ ꯑꯗꯨꯝ ꯊꯤꯕ ꯍꯧꯔꯛꯏ꯫ ꯍꯦꯂꯣꯏ ꯂꯥꯕ ꯋꯥꯈꯜ ꯑꯃꯗ ꯂꯥꯛꯏ꯫ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯉꯥꯡꯁꯤꯡꯗ ꯑꯌꯥꯝꯕ ꯊꯣꯛꯄꯅꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯀꯗꯥꯏ ꯀꯗꯥꯏ ꯂꯩꯒꯅꯤ? ꯃꯈꯣꯏꯒꯤ ꯂꯩꯐꯝꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯦꯂꯣꯏ ꯂꯥꯕꯅ ꯑꯉꯥꯡꯁꯤꯡ ꯁꯥꯟꯅꯐꯝ, ꯑꯉꯥꯡꯁꯤꯡꯒꯤ ꯂꯩꯐꯝ ꯇꯝꯅ ꯃꯥꯅ ꯊꯤꯕ ꯂꯥꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯍꯦꯂꯣꯏ ꯂꯥꯕꯅ ꯃꯊꯛ ꯑꯁꯤꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯇꯨꯔꯦꯟꯗꯁꯨ ꯑꯉꯥꯡ ꯈꯔ ꯀꯣꯏꯔꯥꯡ ꯂꯥꯡꯂꯤꯕ, ꯀꯣꯏꯔꯥꯎ ꯂꯥꯎꯔꯤꯕꯁꯤ ꯃꯥꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗꯒꯤ ꯇꯨꯔꯦꯟ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯊꯔꯛꯏ꯫ ꯄꯥꯏꯊꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯁꯤꯗꯁꯨ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯃꯄꯥꯟꯃꯛꯇꯗ ꯑꯉꯥꯡ ꯑꯃ ꯂꯩꯀꯟꯅꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯈꯣꯡꯗꯁꯨ ꯌꯥꯈꯨꯜ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯇꯥꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯂꯒ ꯍꯦꯂꯣꯏ ꯂꯥꯕꯅ ꯁꯥꯎꯝ ꯑꯗꯨ ꯀꯗꯣꯝꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯅꯥꯛꯁꯤꯗ ꯁꯥꯎꯝ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯈꯔ ꯂꯥꯞꯅ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯆꯦꯜꯂꯤꯕ ꯏꯆꯦꯜ ꯑꯗꯨꯒꯤ ꯃꯈꯥ ꯑꯣꯏꯔꯞꯅ ꯏꯊꯛ ꯃꯆꯥ ꯑꯃ ꯍꯧꯕꯒꯨꯝ ꯁꯥꯎꯝ ꯃꯆꯥ ꯑꯃ ꯐꯪꯂꯤꯕꯁꯤ ꯍꯦꯂꯣꯏ ꯂꯥꯕꯅ ꯎꯔꯝꯃꯤ꯫
ꯃꯁꯤ ꯎꯕꯗꯒꯤ ꯑꯣ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯦꯂꯣꯏ ꯂꯥꯕ ꯃꯗꯨꯒꯤ ꯁꯥꯎ ꯃꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯐꯥꯅꯕ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯁꯤꯟꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯀꯔꯤꯕꯨ ꯊꯣꯛꯀꯗꯣꯔꯤ? ꯃꯈꯥ ꯉꯥꯏꯕꯤꯌꯨ, ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫